ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯍꯥꯟꯕꯗ ꯃꯔꯨꯝ ꯇꯥꯟ ꯊꯝꯖꯒꯦ ꯁꯣꯔꯁ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯗ ꯌꯨꯅꯤꯐꯥꯏ ꯀꯃꯥꯟ ꯑꯣꯊꯣꯔꯤꯇꯤꯒꯤ ꯐꯝ ꯈꯨꯠꯁꯤꯟꯅꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯐꯝꯗꯒꯤ ꯔꯤꯖꯥꯏꯟ ꯇꯧꯒꯅꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎ ꯑꯣꯏꯅ ꯂꯤꯁꯤ ꯄ꯭ꯔꯤꯌꯥꯗꯒꯤ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯉꯔꯥꯡꯒꯤ ꯖꯤꯔꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕ ꯕꯥꯁꯄꯇꯤ ꯃꯌꯨꯝ ꯍꯦꯟꯊꯣꯏꯕꯒꯤ ꯂꯩꯍꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯗꯥꯏꯇ ꯑꯩꯅ ꯂꯧꯒꯅꯤ ꯑꯉꯝꯕ ꯁꯦꯟꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯒꯅꯤ ꯊꯧꯅꯥ ꯐꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯍꯦꯔꯣꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯅꯍꯥꯟ ꯀꯧꯇ꯭ꯔꯨꯛꯀꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯡꯕꯝ ꯁꯨꯔꯕꯂꯥꯒꯤ ꯃꯆꯥꯅꯨꯄꯤ ꯍꯧꯖꯤꯛ ꯁꯣꯛꯇꯨꯅ ꯂꯥꯌꯦꯡꯂꯤꯕ ꯃꯍꯥꯛꯀꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗꯁꯨ ꯑꯩꯍꯥꯛꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯅꯤ ꯍꯥꯏꯅ ꯂꯤꯁꯤ ꯄ꯭ꯔꯤꯌꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯖꯤꯔꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯑꯃꯨꯛ ꯀꯨꯀꯤꯁꯤꯡꯅ ꯍꯧꯈ꯭ꯔꯦ ꯉꯔꯥꯡ ꯖꯤꯔꯤꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯈꯨꯟ ꯉꯥꯛꯄꯁꯤꯡꯒ ꯈꯨꯠ ꯊꯣꯛꯅꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟ 5 ꯁꯤꯈꯤꯕꯒꯤ ꯁꯤꯁꯤꯄꯨꯔꯗ ꯃꯩꯔꯥ ꯀꯠꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯟ ꯌꯨꯅꯤꯠ 2ꯅ ꯀꯣꯟꯕ ꯃꯐꯝꯗ ꯃꯔꯝ ꯆꯥꯗꯅ ꯗ꯭ꯔꯣꯟ ꯄꯥꯏꯗꯅꯕ ꯈꯪꯍꯜꯂꯛꯂꯤ ꯑꯔꯥꯝꯕꯥꯏ ꯌꯨꯅꯤꯠ 2ꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯣꯟ ꯄꯥꯏꯒꯗꯕ ꯂꯩꯔꯕꯗꯤ ꯃꯥꯡꯖꯧꯅꯅ AT ꯌꯨꯅꯤꯠ 2ꯗ ꯍꯥꯟꯅ ꯄꯥꯎ ꯄꯤꯕꯤꯌꯨ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯗ ꯃꯤꯄꯥꯏꯕ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯊꯣꯛꯍꯜꯂꯦ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯂꯩꯇꯅ ꯗ꯭ꯔꯣꯟ ꯄꯥꯏꯔꯝꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯅ ꯀꯟꯇ꯭ꯔꯣꯜ ꯌꯨꯅꯤꯠ 2ꯒꯤ ꯖꯣꯇꯤꯟ ꯊꯧꯁꯣꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠ ꯃꯌꯥꯗ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤꯕ ꯑꯗꯨ ꯐ꯭ꯂꯥꯏꯠ ꯄꯥꯏꯈꯠꯂꯛꯈꯤꯕꯒꯤ ꯑꯣꯏꯔꯝꯂꯦ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠ ꯃꯌꯥꯗ ꯄꯥꯏꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯆꯥꯎꯔꯥꯛꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6:35 7:05 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝꯗ ꯊꯥꯒꯠꯂꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯗꯤ CRPF ꯈꯨꯗꯛꯇ ꯏꯌꯥꯔꯄꯣꯔꯠꯇ ꯆꯠꯇꯨꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯕ ꯃꯇꯝꯗ ꯏꯝꯐꯥꯜ ꯏꯌꯥꯔꯄꯣꯔꯠꯇꯒꯤ ꯑꯔꯣꯏꯕ ꯐ꯭ꯂꯥꯏꯠ ꯑꯣꯏꯅ ꯄꯨꯡ 6:30 6:35 ꯄꯥꯏꯈꯠꯈꯤꯕꯒꯤ ꯚꯤꯖꯟ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ CRPFꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯇꯦꯁ ꯇꯧꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ ꯈꯔ ꯗꯤꯄ꯭ꯂꯣꯏ ꯇꯧꯈ꯭ꯔꯦ CRPFꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝ ꯇꯦꯁ ꯇꯧꯈꯤꯕ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ खरा अमगसु CRPFना स्टेट असिदा पुरꯛꯂꯒꯅꯤ ꯍꯥꯏꯔꯤ नाकल अमरोमदा स्टेट फोर्स की माइकैदगिसु ड्रोन थ्रेट असिबु सिक्योरिटी मेजर लौखटनबा एंटी ड्रोन सिस्टम प्रोसेस हौखरे हाइरी मखा तारकपा पावोइना अरामबाई तेंगोनगी लुसिंग पुरें कोरोंगाम खुमनदगी लौखटसगे इसिनाव सिंग पुमनमक सोइंगाम याउदबा हाइना अरामबाई तेंगोनगी लुसिंग पुरें कोरोंगाम खुमना थमकली जिरीबामगी मोबुंगदा कुकी मिलिटेंट सिंगा कापनबा हौरे हाइरी सुगुनुदा इसिनाव सिंगा सेंट्रल फोर्स सिंगा उंखटनखरे हाइरी सुगुनुदा कुकी मिलिटेंट सिंग अटैक तौरखबा मतुंग BSF मणिपुर पुलिस अमदी AR की अपुनबा कांगबु अमना कॉम्बिंग ऑपरेशन चथखरे कुकी मिलिटेंट सिंग लंदारकपदा ऑर्डर फंगदे हाइदुना येंगदुना लेबा सेंट्रल फोर्स सिंग हनबिख्रो हाइना पेंदबगी खोलाउ जिरीबामदा लाउखरे थाजबा याबा सोर्स अमदगी फंगबा पाव अमना मणिपुर BJP लेंगाकदगी नुमित हुमनीगी मनुंगदा NPP विड्रॉन तौबा याना लैरे हाइरी